अहनबदा मरुब पाउसिंग पिजरी इम्फाल ईस्ट अमदी वेस्ट डिस्ट्रिक्ट की ओइना ngasi ayuktagi numit chungba fawba curfew komthoke curfew komthoklingoi matamda miyamna pochai sing leinakhe amadi kangpokpegi CSO sing nangarang interlocutor AK Misraga unaduna tonganba political administration pigadabani haina taksinkhre Miambu Kromjari, ELITETV Manipur Pau meeting Tabiri Basingbo, Wangkhem Chanura na Taranok Jari. Miam the Mapungoi by Ipau Pizet ring a mangoinana, COVID-19 Gamari Lanana, Langak na Piriba, SOP sing na Chatpina ba Kanganjari. Miam na Matampumba the Mark Supiba, Kutsa sing na Hamdu Piba Amadi, mi Amaga Amaga Gimarakta, Fita Ruglap na Labina ba Kanganjari. Masida Shunatana COVID-19 gi vaccine sing matam chana kaptok widuna lai chat asibo lan theng na bada adom su thaudang loviu haina ELITETV gi maikai dege miyam da appeal tawjari hauzik mapungoi ba pau miyam da sandok na pizari ngasi su Imphal East District amadi Imphal West District ta ngarang gum ngasi ayuk pung manga dege numitjung bapung taragani thoi fawba curfew kom thokki masigi mathakta Kakching District ki oina su ngasi ayuk pung manga dege numitjung ba fawba curfew kom thokki Curfew komthoklingai matamda miyamna pochai and sangna pilai ba thongna rakhe masigi mathakta lambi sorokta gari sing chena khibaga loinana maru oiba lenga ki loishang kaya su thong hangna duna thabak tongna khe Kangpokpi District ki CSO sing nangarang Manipur government amasung India government ka maikai ahumgi oiba wari shabagi thabak chethariba United People Front UPF amadi Kuki National Organization KNOG interlocutor oriba AK Misraga Kangpokpi da unaduna Manipur da haujik oriba tangdu leita da ba fibam asige matangda wari shanakre Unabadu da CSO Singi Mahut Siladuna Tado Youth Association Sadar Hills ke President Thangpi Mangna Tokhaiba Political Administration Fangdrivaba Dumina Leiroi Haiba Wafam Pukhalaki Haide Central Government na CSO Singi Sentiment Khangbiyo Amadi Leiriba Fireb Asida Nakai Sheng na Wakai Biyo Haike Ngarangi mifam aduda Ministry of Home Affairs ke official sing Kuki Inpi Kangpokpi KSO Sadar Hills Thado Inpi Kangpokpi Thado Students Association Sadar Hills Thado Youth Association Sadar Hills Jilai Gangte Student Organization amasung atay tongan ba civil body ki luching basing sarugyake Kangpokpigi irang na maram oiraga mayum makai thadok tongan ba relief camp sing da changja fam lauduna leiriba miyoi singi damak haingang esigi manung chana leiriba anoba imagi mangal aim club amadi socio development committee khabam lamkai chumbrei thonga khutsam naduna relief camp kaya da firol chana thakna ba hidak langthak ke polam kaya tha sigi tare tagi hauna ngarang fawbada mafam kunda yenthokre mafam kun asigi manung da fibam khara hena sokliba leitan pokpi relief camp Tyrant pokpi primary School St. John Chirang Youth Club Saiton Nganu Kon Saiton Awang Likai amadi Kautruk Apunba Youth Club ta hangliba relief camp sing yauri Lamdam asida Kanglup anigi irang da awana tarba sing patsoi makha Pamyal Club amadi Women's Development Association anina kutsam naduna mateng pangkhre Hauzik Manipur da oirakli ba fiba masida chinga amadi tampaki mafam kayada mayum makai maina tumna chakraba amadi mayum makai hundoklam laga chelakraba kadangban mayang langjing amadi lamboi khongnang khongda yarek tuna leiriba singda patsoi Makha Pamyal Club amadi Women's Development Association anina kutsam naduna miyoi ba amana nongmada changdaba yadraba chanaba firol amadi ching hawai thum thauna chingba kaya mafam aduda yarek tuna leiriba singduda awaba kharadang oiraba shukok pang amna ba haiduna mateng pangbagi thabagasi paikhat pani haike
Makha Tana Patsoi Makha Pamil Club ki Vice President Thonga Mocha Meitena Fongdo Kibada Lamda Masida Mamangai Matamda Chinga Maditam Kaidutuna Lam Machet Ama Fawa Mang Bayade Kai Bayade Haiduna Lauraga Lakibani Amadi Lamda Masida Leriba Yelhomi Oriba Maite Mite Asibo Kandabayade Haina Fongdorake ELITETV News Channel asigi oina miyamna email gi khuthangda ipau thabirakpa matamda email address info@elitetv.in da thabiraknaba khanghanjari masida shunatana ELITETV da ipau faungnabagi oina phone number 9402890982 da ipau fawbiraknaba khanghanjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanghanjari Loshilak pada maruba pausing amukana pizari. Imphal East amadi West District yoina ngasi ayukjagi nomitung bafawba curfew komthoki. Curfew komthok lingai matamda miyamna pochai sing lainaki. Amadi Kangpokpi gi CSO singna ngarang interlocutor AK Misra ga unaduna tonganba political administration pigadabani haina taksinkhre Hauzik Fabogi oinadi ELITETV na sandokjari ba Manipuri pau matang swaida lojare meeting tabiri basingbu amuka hana Chanura na khurumjari